Singjamai Police Station ki manung chana leiba ngakraba thongi Khangempali rom thangba sarukta IED ani thamlamle. Nifu Suba National Science Day lisangani kuntaruk Eastern Ideal High School da pangthokre. Kurumjari STV pau mideng tabir basangbu taramna okchari pau sandokna pizari. Singjamai Police Station ki manung chana leiba ngakraba thong Khangempali rom thangba sarukta IED ani thamlamle. Thodok asi ngasi ayuk pung 5 rom taba aduwaida walking chatpa singna thengnarakibani IED adugi manakta leibaki isudagi harau kumhaina hena lumna laurabadi masida afafata tholakpada nasa nasana pugadabani KCP haina thaba amadi mama mapa oiba singna macha singbu numidangda mapan thoktananaba hotnabiu haina iba che ani amasu thetlamki IED ani adu amana thongi post mathakta aduga amana amotpa langthoknanaba jali khariba aduda yalambani IED ani adu Singjamai Police ki team amadi CDO kangbu amana soida ngamdana lokthokre. Science Teacher Forum Manipuri amadi Eastern Ideal High School akam partner sinduna Women in Science kitalaising Bexit Bharat haiba timda Nifu Suba National Science Day lising ani kuntaruki Thauram Imphal East ki akam pata leba Eastern Ideal High School da pangthokre. Thauram maduda Eastern Ideal High School gi headmistress T Susitra, Science Teachers Forum Manipur gi President NG Keso, Forum Asima ki Vice President CH Movi amadi Navakumar Singh Yumnamna Thauram gi Presidium Member oina sarukyaki, Science Teachers Forum Manipur gi General Secretary Ketri Mayum Sanahalna Phongdoklakpada, Science na chawkhatnaba hotnabada achoba thodang laurambata natana kumja lising amaga chamapan kuntra da physics ta ahanba Nobel Prize fangkiba Sir Chandrasekhara Venkata Raman bu ningsing ba oina lising amaga chamapan marfu taret ki February ko Nepal dagi hoduna ngasi fawba India gi mafam singda sun batungna Science Day gi thoram pangthoktuna lakli. Science Day gi thoram pangthokpana tungi yumbi oirakadoriba mahairoi singda science ki maramda ningthina khanghanduna ahenba wakal lausing hengatnana ba hotnabani India gi Prime Minister Narendra Modi na Viksit Bharat ama sagatnaba mangliba manglan asida nupi singna science ta yaukshinduna thabak toba ngamlabadi Viksit Bharat ama sagatpada hena khongjen yangsin ba ngamgani hainasu makata na phongdokhi. Maruina angang singda pirisuna moida scientific temper ma piba aduga Karigumba Punshida Tengari but Togo was so pretty much situation. I go the scientific method Hitari, Isam Puniko, must be Matamanauna. Priyana direction piba film Bungda Bungi Mamana Basakiba Priyana direction piba film Bungda Bungi Mamana Basakiba Kwakatel Tokchom Laikai dege Angom Sanamatum Apokpa Yambabu Tim Nisikanta Sinduna MLA Sapam Nisikanta Giyumda Kesamadi Buke Piduna Taramna Okre. Thauram aduda kai samthong kendra gi masak naiba mioi kayana sarukyaki thauramga mari leinana MLA Sapam Nisikanta na haikibada BAFTA award fanglaba film asina Manipur bu malem gi miyam da saktakpada achoba mateng ama pire. Film asina Manipur gi khunaida amaga nungsi chanaba amadi apunba Manipur ama sagatpada achoba mateng oiragani. Amaromda anau balengak asina Manipur da athubada mahausa gi fibam da hanjin hanbang ngamlagani haibagi thazaba lai mamangda saunakhiba khatnakhiba kaya leirabasu amana amabu ngaknaduna amadi kauthoknaduna apunba Manipur amagidamak aikhoi punna thabak tawba matam oire kaisamthong kendragi mihut ama oina mahaki maikaidagi miyamgi chawkha thaurang amadi yaifana ba thabak sing leptana tawkhigani haiki. Alan bungi magi through his eyes magi kayodagi ujaba akwai Manipur da laiba da samaj da laiba awa ana tension se myam segi marge ta haija banate akwai dimagi best friend wiwa ujigi picture da pe wiwa Rahul ma se koi sama to pe do se da point segi friendship sila ma adra comfort kar phamjaba ultimately cinema se yan thokni matam ona I think few years before movie mal series cinema se very well made made director Lakshmi Priya Devi Mansoor nice speech to that yam bhajan kaangi
PIB ne senduna chaliba tha sagi haukiba tang kunithoi dagi kuntaruk fauba Kerala gi Kochi amadi Trivandrum tur chaluba Manipur gi tongan ba media house gi media personal tara ngarang Imphal da yaurakhibaga loinana lakadoriba April tara tarukta gi kun fauba Imphal gi Khuman Lampakta pangthokadoriba 4th National Marital Award Games 2026 ki organizing committee na ngasi taramna okre media team aduna Bir Tikendrajit International Airport Imphal hek yaurakpaga 4th National Martial Arts Game 2026 की organizing committee के president Dr. Norendra Thokchom, organizing secretary Dr. Santi Kumar Khoi, joint secretary Dr. Huidrom Romena, media person Tara Nithoida, Nat ki Lengyan Yanduna Taram Oki. Panbay Abadi Tongan ba media house ngi media personal Tara Adu PIB gi assistant director Moirangthem Rustam IIS na luchingduna PIB gi information assistant Ravi Chandra Thokchom yauna media person tara PIB gi official aniga puna miyoi tara nithoi team aduda saruk yakibani team aduda Kerala gi Institute Water Metro System Indian Institute of Science and Technology na chingba maru oiba mafam singda chatuna media person singna yengkibaga loinana Manipur gi chawkhat thaurangi oina Manipurda karamba chawkhat thaurang sing paikhatpa yagadage haiba adu yenglakhi amadi paudamki Displaced students singi oiba numit kuntra ni chumna sathagadaba cultural performance studies ki workshop Iro Maisrao English School Hall da hodokre Maisrao Model English School ge lining thausana mahi Temple Board Government Dance College amadi Iro Maisrao Women for Cultural Center ga khusam naduna pangthok liba workshop asi hogdokpagi thoramda Department of Art and Culture gi Joint Director G Dharmadas Manipur State Kala Academy awardee PH Gunachandra Sharma lining Tausana Mahi Temple Board ki Member Secretary Sribadata Luwang su sarukya ki workshop asida class 1 dagi 10 fawada tamliba angang yankhai taruk romna sarukyaduna Government Dance College lining Tausana Mahi Temple Board tagi su expert sing amadi atai expert kayana su angang singda nungtigi class logane hogdokpagi thoramda G Dharmadas Sharma na asigumba workshop asida Manipuri jagoi isai pung lila drama martial arts na chingba kaya ama angang sing asida tambiba haiba asina basic oiba Manipuri culture gi maramda khanghan ba haiba asi yamna maru oiba amane department ki amadi mahaki site gi su pangba yaba angaba mateng pangani haiki Sing kana hamasi ko adugo jasingna tonga talakpa akoina hainaba pungda hainargana pungda sakhibe ani seida hainargani seida adagi jagoida theater da amla bise thangda de hana school college syllabus da yawa natagani thangda sun thangsu ya he tam adugo yawromni na se yawo ko tai dina thangda mo na jage sangdok cheroi mai pa na mebi mai mandang sigi iromijau English montu model English school na sila yo posi ang pai morning tawali sunod na kami dance school sa makinig so jasing hasilak kena mana tamjabuni Husiga tema bre amatang lang minasi Dada! Hindi magkigano. Alam mo kamo, sige yung isa, next time, tinacheksin na laksila ka tamo ka ba ni Ned? Dada lang si Juhar habaga am takidarbo. Asum na, mayam na machalbo ngapsyan lugum. Masige yung masibo, asuya nga ko kada batagi. Next time, ngapseli. Next time, Juhar habating ngakok na nabasim ba ni? Zaman technology siya naman na concrete katok na tinaba matanda, kapang nalamot ka na hinggal adli. Next TMT, strength is in the quick. Honglakliba punsigi lambisida araiba chaba yaba makai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding magsibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admission open. Capsule Medical Course for NEET UG 2026. Crash Engineering Course for GMains 2026. Class 11 Foundation Council CBSE. NEET UG and GMains. Come and complete your dreams. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon cup syrup
100% harbel product ni lok khubud natana nak mahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup break ki matang makha tarakpa pauda Kokomi Farmer Wings na Imphal West District ki manung chana lairiba ngairang bamgi tanaw khulda haukiba chahi lesingani kun mangage December dagi hauduna mafam masida lairiba agriculture model farm gi apunba lam hectare chahum yankai gi manungda Kokomi Farmer Wing gi kaman makhada lam hectare yankai romda thariba tongan ba maru marang sing Kokomi Farmer Wing gi miyoi singna chatuna yengsinkre mafam masida farmer kayana alu hawai truck puthokna na ba hangam Kobi thabana chingba kaya mai pakna tharamba thengnakhi yengsin khongchat asiga mari leinana Kokomi Farmer Wingi ko convener Konthauzam thoibana Imphal West ki ngairang bamda lairiba tanokul lokona si yamna pak chawba amasung lai hau leiba mafam oibana agri model farm oina semgatpada mai pakadaba mafam amani mafam asida chahi supa tongan ba matam gi mana masing puthokpada mai pakpa mafam amani mafam asida gi puthorakpa mana masingna Manipur gi economy da achoba mateng pangli haina su phongdokhi Ngairangbam egi modern farm chi ahan bo ina koi Kokomi Farmer Wing na paikhat sabani matangi chahidagi di district singda hena paksana tawrakanda hena Manipur sigi crisis na cholaba lamdam sigi conflict mayam na cholaba lamdam sigi chimilon gi amadi chinja ki awaba mayam lairam na machinge kalai baching chi masi kok na bidam angam thak to hona gi habagi pandam du da changchan jabani aroiba da marobe paw mukana pizari